आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruiba pau Pradhanmantri Narendra Modi na ngasi video conferencing gi khuthangda nauna thabak khalaba miyoisingda appointment letter 1938 hena yanthokadauri lebasi gi tongan ba maphamsingda Biksit Bharat Jatra mai pakna pangthokli Sitsa matarapan leiba Telangana Vidhan Sabha Mikhal gi ngasi vote hadanari nungthil pung 5 phawba vote hadanagani amasung ningthokabadagi haugadoriba sangsad ki ningthammi pham mangoinana सरकार न थांग जनमिता राजनीति दल पुमनमकी मिफम कौरी प्रधानमंत्री नरेंद्र मोदी नंगसी वीडियो कॉन्फ्रेंसिंग की खुथांगदा नौना थबक खल्लबा मियोइसिंगदा अपॉइंटमेंट लेटर 1938 हेने यंथोकदौरी थौरमदुदा प्रधानमंत्री ना नौना थबक फंगलबा मियोइसिंग अदुदा वा nganggani रोजगार मेला असि लेबाकी तोंगान तोंगान बा मफम 53 पांगथोकनी रोजगार मेला की थौरांग असिबु सौगतुना केंद्र सरकार की डिपार्टमेंट सिंग अमसुंग राज्य अमदी यूनियन टेरिटोरी सरकार सिंग की डिपार्टमेंट सिंग दा थबक सिंग असि लौबनी लेबाकी मफम सिन थुंगबदगी थबक खलबा मियोइसिंग असि तोंगान तोंगान बा मंत्रालय अमसुंग डिपार्टमेंट सिंग दा सरकार की थबक दा संगलगनी लेबासी की तोंगान तोंगान बा मफम सिंग दा Biksit Bharat Jatra pangthokli Jatra sigi manungda Information Education amasung Communication IEC Ven sing sizinaduna Kendra Sarkar gi yaifa thorang sing amadi thausil sing gi maramda lebaki kachin koya thungna I pau pinaba amasung miyambu bhav tahanaba pandam thamli Jatra asi thasi gi tara mangada Pradhanmantri Narendra Modi na hudokhibani Haujik sathariba Biksit Bharat Sankalp Jatra asi gi makhada प्रधानमंत्री नंगसी वर्चुअल ओइना केंद्र सरकार की यफा थौरांग सिंगी कानाबा फंगलबा मियोइसिंगा वारी सानागनी जात्रा असिगी मपुंग ओबा पांदमदी अककनबा मतमगी मनुंगदा स्कीम सिंग असिगी कानाबा दो फंगफम थोकपा मियोइसिंगदा सोइदना यौहनबा हाइबसिनी थौरमदुदा प्रधानमंत्री महिला किसान ड्रोन केंद्र हौदोकनी थौरांग असिगी मखादा ड्रोन टेक्नोलॉजी असि नुपीसिंगना मखोइगी हिंगनबगी लंबी थीबदा सिजनबा ngamhanaba women self help group SHG सिंगदा ड्रोन फंगहनगनी लाखलिबा सही अहुम असिदा women self help group सिंगदा ड्रोन लिसिंग तारा मंगा पीगनी ड्रोन पाइबा अमसुंग सिजनबगी मतंगदा नुपी सिंगदा तंगाई फदबा ट्रेनिंग पीगनी थौरांग असिना लौसिंगुबगी थबकता टेक्नोलॉजी सिजनबा पुनिंग थौगतकनी थौरमदुदा प्रधानमंत्रीना लेबा असिगी लिसिंग तरा सुबा जन औषधि केंद्र दियोगर गी एम्स ता हांगदोकनी लेबा असिगी जन औषधि केंद्र मसिंग लिसिंग तरा दगी लिसिंग कुन मंगा दा हेनगत हनबा थौरांग अमसु प्रधानमंत्री ना हौदोकनी मणिपुर की सिंग अमसुंग तमगी अपुनबा सक्तम कन्नबा मदी पुन्ना नुंगसी सानाना इरमदम nganगमिननबा जननेता हिजम इराबोट की लमजिंग मखादा लिसिंग मचमा पनिफुतरेता यूनाइटेड फ्रंट जुटको फ्रंट सेम की बगी निंगसिंग थौरम ngasi या स्कूल पुलिस लैन इम्फाल दा लेबा MDO हॉल दा पांगथोकली थौरमसी मणिपुर स्टेट काउंसिल CPI की ऑब्जर्वेशन कमिटी ना सिनबनी Directorate of Family Welfare Services Manipur amasung State Health Society NHM Manipur na sinduna Gender Based Violence and Medico Legal Care for Survivors Victims of Sexual Violence haudokpa amasung masigi maramda miyambu bhab tahanbagi thauram amangasi Hotel Imphal by Classic North AOC da haukhre thauramasi haksel amasung yaiphoimbal Mantri Dr. Sapam Ranjan Singh amasung Commissioner Health and Family Welfare Priyokumar Jhana chingba kya saruk yari tabiriba pawse kasbani Imphal dagini sitcha matarapan leiba Telangana Vidhan Sabha Mikhal gi ngasi vote hadanaba ayuk pung 3 tagi hauki nungtil pung 5 da loisingani adumoinamak left wing extremism na sokhalaba Vidhan Sabha kendra 19 dadi nungtil pung 3 da vote hadaba loisingani ayuk vote hadaba horokpada technical gi asoiba khara leikhrabasu खुदकता सेमदोक्तुना मखाताना सोयंगम याउदना बोथादगी थबक चथरी मदुगी ममांगदा अयुक अंगनबदा पोलिंग पर्सनल सिंगना मोक पोलिंग तौखी मिखल असिगी दमक इलेक्शन कमीशन ना पोलिंग स्टेशन लिसिंग कुंथ्रा मंगा चतुक हेना हांगदोकले मसिगी मनुंगदा पोलिंग स्टेशन लिसिंग 12 हेनबदी इरांग थोकनबा मफमनि हाइना खंगदोकले मसिगी मिखल असिगी दमक पोलिंग पर्सनल लाख अनि लिसिंग 9 हेना सिजनरी तोंगान बा राजनीति दल साम हेनबगी मिरेप लिसिंग अनि चनी मिरफुदरा अमसुंग इंडिपेंडेंट मिरेप 5 हेनबना मिखल असिदा लंबा थेंगनरी तेलंगाना की मिखल असिदा
mapung oiba lambadi Mukhyamantri K. Chandrasekhar Rao na lusingba Bharat Rashtra Samiti BRS Congress amasung Bharatiya Janata Party BJP na oiri. BRS na sit 118 makta mirep thagatli. Sit yenabagi yanakhiba matungina BJP na sit 118 da amasung masiga sungsinariba dol na sit 9 da mikhal thengnari. Congress na sit ama masiga sungsinariba dol CPIM da lephanli. Asaruddin OIC na lusingba AIM na sahar gi sit 9 da mirep thagatli. Bahujan Samaj Party na Kendra 103 da mikhal thengnari. Rajya ki Chief Electoral Officer Vikas Raj na hai Rajya sida CRPC ki dhara 194 thamli. Mahangna voter singda Bharat ki Ganatantra bu mapangal kankar hanaba mapung phana saruk yabinaba apil tawri. Ngasi anganbada Mukhyamantri K. Chandrasekhar Rao na Gazwel gi Sinta Madaka da vote hadakhi. Pradesh Congress ki President Revant Reddy na Kodangal Kendra da vote hadakhi. Kendra ki Mantri Z. Kisan Reddy na mahaki imung manungaloy na Hyderabad ki Kasiguda polling station da vote hadakhi. Pradhan Mantri Narendra Modi na Telangana ki miyam da ngasi mapung phana vote hadaduna Bharat ki Ganatantra bu mapangal kankar hanaba apil tawri. Lakliba ningthauka numitagi haugadawriba sangsad ki ningtham mifam mangoinana sarkar na thangja numita rajniti dol pumnamaki mifam ama kauri. Mifam asina sangsad ki sabha animaki thabak thoram ningthina sathaba yahanaba khanagani. Akashvani News ka akhanana wari sanabada Kendra ki Parliamentary Affairs Mantri Prahlad Joshi na hai mifam asi December 12 da loisingani amasung punna sitting 15 leigani. Sangsatta lebak miyam gi kanagadaba mongda khananainaba ngamnaba honabada mateng pangbinaba mahangna birodi dol singda apil tawkhi. Rashtrapati Draupadi Murmu nangasi Pune gi Kharakwaslā da National Defence Academy gi 195 suba batch ki passing out parade yengani. Parade asida mapannam gi cadet 12 yauna punna cadet 353 na saruk yagani. Thauramadu da Rashtrapatina Academy adugi sahi humbudra manga mapung phabaga mari lenana akhannaba postage stamp amasung sel mayak miyam da puthokani. Madugi tungda Rashtrapatina takman phanglaba sing amasung mapannam gi cadet sing amadi makhoi gi ahal laman gi wari sanagani. Nauna lingkhat kadawriba mga suba battalion gi building sanabasu Rashtrapatina jatra hungani. Dubai da pangthokadariba World Climate Action Summit yaurunaba Pradhan Mantri Narendra Modi ngasidagi numit nini gi khongchata United Arab Emirates ta satkadawri. Mifam asi United Nations Framework Convention on Climate Change ki damak pangthokadaba kunipan suba Conference of Parties COP28 ki awang bathaki saruk amani. COP28 asi November 19 dagi December 32 phawba UAE na sabapati oiduna pangthoklibani. Kendra ki Khoni Mantri Prahlad Joshi na New Delhi da pangthokpa thoram amada maruoiba mineral block sing ahanba oina nilam lawba hudokre. Ahanba tangkak asida yamna maruoiba mineral block kun nilam lawgani. Block sing adugi manungda graphite, lithium, molybdenum, nickel, copper amasung potash yauri. Block sing asi Odisha, Chhattisgarh, Jammu Kashmir, Uttar Pradesh, Jharkhand, Bihar, Tamil Nadu amasung Gujarat ta leibani. Thauramduda wanganguda Sri Joshi na hai singthaningai oirba thaurang asina Bharat ki senmit lon fagat halagani. Leibak ki security hena sesil halagani amasung clean energy da onthokpada mateng oiragani. Tungda paumi singda mahang na hai block chama gi chawrakna panariba mamal asi lupa koti 95 rom oiraba yai. Aroibada maroiba paw amuhana. Pradhan Mantri Narendra Modi na ngasi video conferencing ki khuthangda nauna thabak khalaba miyoi singda appointment letter 50 hena yenthokadawri. Leba asigi tongan-tongan ba mafam singda Viksit Bharat Jatra mai pakna pangthokli. Sit 118 leba Telangana Vidhan Sabha Mikhal gi ngasi vote hadanari nungthil pung mga phawba vote hadanagani. Amasung ningthokabadagi haugadariba sangsad ki ningtham mifam mangoinana sarkar na thangja numita rajniti dol pumnamki mifam kauri. Paulo Jare.